ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛꯄ ꯃꯇꯝ, ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯪꯂꯦꯝ ꯃꯤꯒꯤ ꯐꯛꯂꯥꯡ ꯋꯥꯏ ꯇꯩꯕ ꯆꯠꯂꯨꯕ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯡꯁꯥꯒ ꯁꯥꯕꯗꯨꯗ ꯃꯃꯥꯏꯒꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯁꯤꯜꯂꯤ꯫ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯁꯪꯒꯣꯏ ꯃꯁꯤꯗꯨꯗ ꯐꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ "ꯁꯅꯥ, ꯁꯅꯥ, ꯏꯄꯥꯒꯤ ꯁꯅꯥ"꯫ ꯁꯅꯥ ꯃꯥꯁꯨ ꯃꯄꯥꯅ ꯀꯧꯕ ꯇꯥꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ "ꯀꯔꯤ ꯍꯥꯏꯒꯦ ꯕꯥꯖꯤ?" "ꯏꯄꯥꯗ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯈꯨꯖꯥꯏ ꯑꯃ ꯄꯤꯛ ꯊꯟꯅ ꯀꯜꯂꯛ, ꯊꯛꯇꯣꯛꯀꯤ ꯂꯣꯏꯅ." "ꯍꯣꯏ ꯕꯥꯖꯤ." ꯃꯪꯂꯦꯝ ꯃꯆꯥꯅꯨꯄꯤꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯄꯗꯨ ꯉꯥꯏꯕ ꯑꯣꯏꯅ ꯉꯛꯁꯝꯗ ꯌꯥꯜꯂꯤꯕ ꯈꯨꯗꯩꯗꯨ ꯂꯧꯊꯣꯛꯂꯒ ꯃꯃꯥꯏ, ꯉꯛꯁꯝꯗ ꯇꯥꯔꯛꯂꯤꯕ ꯍꯨꯃꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯁꯅꯥ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯀꯜꯂꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯄꯥꯗ ꯄꯤꯔꯛꯏ꯫ "ꯕꯥꯖꯤ, ꯏꯁꯤꯡ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯔꯦ." "ꯀꯗꯥꯏ ꯀꯗꯥꯏ?" ꯏꯁꯤꯡꯗꯨ ꯂꯣꯏꯅ ꯊꯛꯇꯣꯛꯂꯒ ꯈꯨꯖꯥꯏꯗꯨ ꯃꯆꯥꯅꯨꯄꯤ ꯁꯅꯥꯗ ꯄꯤꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯊꯕꯛ ꯇꯧꯔꯨꯔꯤꯅꯣ ꯅꯪꯕꯨ?" "ꯕꯥꯖꯤ, ꯑꯩꯅ ꯐꯤ ꯁꯥꯔꯤꯉꯩ ꯏꯃꯨꯡꯁꯦ ꯃꯣꯠꯄ ꯇꯥꯔꯦꯅ ꯋꯥꯏ ꯇꯩꯊꯣꯛꯂꯝꯕꯅꯤ, ꯅꯨꯡꯁꯥꯒ ꯁꯥꯕꯁꯤꯗ." "ꯅꯃꯥꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ?" "ꯏꯃꯥꯗꯤ ꯇꯥꯆꯧꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯌꯦꯅ ꯍꯪꯕ ꯆꯠꯈꯤꯕꯅꯤ ꯕꯥꯖꯤ." "ꯃꯁꯥꯁꯨ ꯊꯕꯛ ꯁꯨꯔꯤꯕ, ꯏꯃꯨꯡ ꯄꯨꯕꯁꯨ ꯅꯠꯇꯕ, ꯃꯥꯅ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯕꯖꯥꯠꯅꯣ?" "ꯈꯪꯗꯦꯗ ꯕꯥꯖꯤ, ꯇꯥꯆꯧꯅ ꯁꯦꯜ ꯄꯨꯔꯅꯤ, ꯃꯊꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯎꯍꯜꯂꯤ꯫ ꯏꯃꯥꯗꯤ ꯁꯦꯜ ꯊꯣꯛꯄꯁꯨ ꯅꯠꯇꯦꯗꯣ, ꯕꯥꯖꯤꯅ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯁꯨꯔꯒ ꯄꯨꯁꯤꯜꯂꯛꯄꯁꯤꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯃꯦꯟꯅꯩ꯫ ꯑꯩꯅ ꯐꯤ ꯁꯥꯕꯁꯤꯅ ꯊꯥꯗ ꯀꯛꯄ ꯑꯣꯏꯕꯅ ꯃꯔꯨꯞꯁꯤꯡ ꯍꯨꯟꯕꯅꯤ꯫ ꯃꯔꯨꯞ ꯍꯨꯟꯕ ꯀꯣꯟꯅꯗ꯭ꯔꯤꯉꯩ ꯃꯊꯛꯁꯤꯗ ꯇꯥꯆꯧꯅ ꯅꯨꯄꯤꯗ ꯊꯥꯗꯕꯒꯤ ꯃꯊꯣꯏ ꯑꯃꯨꯛ ꯄꯤꯔꯤꯅꯤꯗꯣ, ꯃꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯋꯥꯈꯜ ꯇꯥꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ? ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯅꯤ ꯈꯪꯂꯝꯂꯕꯗꯤ ꯂꯥꯏꯗꯒꯤ ꯅꯤꯖꯔꯝꯂꯣꯏꯗꯧꯕꯅꯤ꯫ ꯅꯕꯣꯛꯇꯨꯅ ꯅꯝꯗꯅꯅꯦ ꯆꯠꯍꯟꯕꯅꯤ, ꯂꯩꯐꯝ ꯈꯨꯗꯤꯡ ꯏꯆꯥ ꯄꯤꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯅ ꯅꯤꯍꯟꯕ." "ꯕꯥꯖꯤ, ꯃꯤꯒꯤ ꯃꯆꯥ ꯄꯤꯕꯥꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ, ꯑꯩꯗꯤ ꯇꯥꯆꯧꯁꯦ ꯃꯥꯏ ꯀꯌꯥꯁꯨ ꯆꯥꯟꯅꯗꯦ꯫ ꯅꯨꯄꯥꯅꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯃꯇꯟ ꯇꯟꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯅꯒ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯅꯨꯄꯥꯅ ꯁꯨꯕ ꯊꯕꯛ ꯈꯨꯗꯤꯡ ꯁꯨꯗꯨꯅꯅꯦ ꯁꯦꯜ ꯌꯥꯝꯅ ꯇꯥꯜꯂꯝꯒꯅꯤ." "ꯀꯥꯡ ꯈꯊꯥꯡ ꯀꯥꯏꯗꯣ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯅꯤ ꯅꯕꯨꯡꯅ ꯑꯣꯏꯔꯤꯁꯤ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤꯗ ꯃꯥꯅ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯌꯥꯝꯕ ꯅꯠꯇꯦ, ꯑꯇꯩꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯕ, ꯌꯨꯝꯒꯤ ꯏꯪꯈꯣꯜ ꯁꯝꯕꯜ ꯌꯦꯡꯁꯤꯟꯗꯕ ꯃꯈꯩ." "ꯍꯩꯍꯥ, ꯏꯄꯥ ꯈꯪꯗ꯭ꯔꯦꯗ ꯁꯅꯥ." "ꯕꯥꯖꯤ, ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯁꯤ, ꯑꯩ ꯂꯩꯔꯤꯁꯤꯅꯤ꯫ ꯍꯌꯦꯡ ꯃꯇꯨ ꯊꯤꯔꯛꯂꯁꯨ ꯑꯐꯕ ꯃꯤꯗꯤ ꯑꯣꯏꯔꯣꯏ, ꯏꯄꯥ ꯈꯪꯉꯤ ꯁꯅꯥ꯫ ꯅꯨꯄꯤꯗꯨꯅ ꯊꯕꯛ ꯁꯨꯅꯤꯡꯕ ꯑꯣꯏꯔꯝꯂꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯇꯣꯉꯥꯟ ꯄꯤꯖꯊꯣꯛꯈꯤꯁꯤ ꯕꯥꯖꯤ." "ꯄꯤꯖꯗꯧ, ꯃꯇꯟ ꯇꯜꯂꯗꯤ." ꯃꯪꯂꯦꯝ ꯃꯈꯣꯏꯒꯤ ꯁꯥꯕ ꯍꯧꯒꯠꯂꯛꯂꯤꯕ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯒ, "ꯃꯁꯤꯒꯤ ꯌꯨꯝꯁꯤꯅ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯂꯣꯏꯗꯤ ꯂꯣꯏꯁꯤꯟꯅꯤꯡ ꯁꯦꯜꯗꯤ ꯂꯩꯇꯦ." "ꯕꯥꯖꯤ, ꯌꯨꯝꯁꯤꯕꯨꯗꯤ ꯃꯊꯪ ꯊꯥꯗ ꯑꯩꯅ ꯂꯣꯟꯅ ꯌꯥꯎꯖꯕ ꯃꯔꯨꯞ ꯑꯃ ꯐꯪꯒꯅꯤ, ꯑꯗꯨ ꯐꯪꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯈꯟꯕꯅꯤ." "ꯏꯆꯥ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯏꯃꯨꯡꯁꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯂꯣꯏ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤ ꯁꯅꯥ." ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯕꯤꯅꯥ ꯃꯥꯏꯊꯣꯡ ꯏꯁꯨꯛ ꯁꯨꯛꯊꯅ ꯆꯪꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯃꯪꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤꯗ, "ꯀꯩꯗꯧꯔꯦ ꯃꯃꯥ, ꯅꯃꯥꯏꯒꯗꯣ ꯏꯁꯨꯛ ꯁꯨꯛꯊꯔꯗꯅ ꯆꯪꯂꯛꯂꯤꯕꯗꯨꯅ?" "ꯍꯣ, ꯅꯆꯥꯅꯨꯄꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦꯌꯦ." "ꯀꯔꯤ ꯍꯥꯏꯕ? ꯑꯁꯨꯛ ꯋꯥꯔ ꯃꯇꯝꯁꯤꯗ ꯅꯨꯄꯤ ꯆꯦꯜꯂꯛꯏ ꯍꯥꯏꯕ?" ꯁꯅꯥꯅ, "ꯑꯁꯦꯡꯕꯔꯣꯏꯃ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕ?" "ꯑꯁꯦꯡꯕꯅꯤꯅꯤ ꯏꯃꯥꯒꯤ ꯁꯅꯥ, ꯑꯩꯉꯣꯟꯗꯅꯤ ꯍꯥꯏꯔꯝꯂꯤꯕꯁꯤ ꯅꯕꯨꯡꯅ꯫ ꯅꯨꯄꯤꯗꯨ ꯄꯨꯔꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯦꯕ ꯍꯣꯏꯗ ꯆꯠꯈ꯭ꯔꯦ, ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏ꯫ ꯅꯨꯄꯤꯗꯨꯅ ꯀꯧꯔꯒ ꯆꯦꯟꯕ ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯆꯦꯅ ꯌꯣꯠꯆꯩꯅ ꯀꯟꯊꯔꯛꯑꯦꯅ ꯍꯥꯏꯖꯤꯜꯂꯒ꯫ ꯑꯁꯨꯛ ꯋꯥꯔ ꯃꯇꯝꯁꯤꯗ ꯋꯥꯈꯜ ꯇꯥꯃꯟꯗꯦꯅ ꯇꯥꯆꯧ ꯃꯥꯁꯨ꯫ ꯑꯗꯣ ꯏꯃꯥꯅ ꯁꯦꯜ ꯄꯨꯅꯤꯅ ꯆꯠꯈꯤꯕꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯒꯦ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯌꯨꯝ ꯄꯥꯅꯤꯡꯕꯅꯣ ꯈꯪꯗꯦ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ꯫ ꯏꯃꯨꯡꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦꯕ꯫ ꯁꯦꯜꯗꯨ ꯄꯨꯔꯒꯅꯤ ꯅꯕꯨꯡꯅ ꯅꯨꯄꯤ ꯆꯦꯜꯂꯨꯔꯤꯁꯤ, ꯏꯃꯥꯁꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ." ꯃꯪꯂꯦꯝꯅ, "ꯅꯨꯡꯉꯥꯏꯔꯛꯈꯤꯗꯧꯔꯤ ꯃꯪꯂꯦꯝ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ." ꯕꯤꯅꯥ ꯋꯥꯈꯜ ꯌꯥꯝ ꯋꯥꯅ, "ꯌꯨꯝꯁꯤꯁꯨ ꯁꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ, ꯍꯌꯦꯡ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯊꯨꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯃꯤꯅ ꯊꯕꯛ ꯑꯃ ꯊꯣꯛꯄꯗ ꯌꯥꯝꯅ ꯋꯥꯅꯕꯁꯤ ꯕꯤꯅꯥ ꯑꯩꯒꯤ ꯏꯃꯨꯡꯗꯗꯤ ꯑꯅꯤ ꯊꯣꯛꯇꯧꯔꯕ." ꯁꯅꯥꯅ, "ꯏꯃꯥ, ꯋꯥꯔꯨꯅꯨ ꯋꯥꯔꯨꯅꯨ, ꯐꯤ ꯁꯥꯕꯤ ꯅꯆꯥꯅꯨꯄꯤ ꯑꯩ ꯂꯩꯔꯤꯁꯤꯕꯨ, ꯄꯨꯁꯤꯜꯂꯨ ꯀꯩꯅꯣ ꯑꯌꯥꯕ ꯃꯈꯩ, ꯁꯦꯜ ꯍꯨꯟꯅꯅꯕ ꯅꯆꯥꯅꯨꯄꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ,
ꯃꯪꯂꯦꯝ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯌꯨꯝꯐꯝ ꯇꯦꯝꯕꯗ ꯏꯔꯨ ꯏꯌꯥꯡ ꯇꯦꯛꯂꯦ ꯃꯁꯤꯒꯤ ꯃꯩꯁꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯁꯦꯜꯒꯤ ꯑꯃꯨꯛ ꯅꯆꯥꯅꯨꯄꯥꯒꯤ ꯍꯥꯛꯇꯛꯇ ꯋꯥꯈꯜꯁꯨ ꯍꯛꯆꯥꯡꯁꯨ ꯀꯦꯝꯂꯣꯅ ꯇꯝꯂꯝꯂ ꯃꯥꯜꯂꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯁꯅꯥꯗꯣ ꯁꯅꯥ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯁꯦꯜ ꯊꯣꯛꯅꯕ ꯂꯝꯕꯤꯁꯨ ꯃꯁꯥꯅ ꯊꯤꯖꯩ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯄꯗꯒꯤ ꯍꯧꯅ ꯑꯗꯨꯅ ꯐꯤꯁꯨ ꯆꯍꯤ ꯌꯥꯝ ꯅꯧꯅ ꯁꯥꯔꯛꯏ ꯃꯥꯗꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤ ꯐꯤꯁꯥ ꯂꯣꯟꯁꯥꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅ ꯑꯗꯨꯒ ꯁꯅꯥꯒꯤ ꯃꯕꯨꯡ ꯊꯣꯏꯖꯥꯎꯗꯤ ꯑꯍꯥꯎꯕꯗꯤ ꯆꯥꯅꯤꯡꯕ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯆꯤꯡꯗ ꯆꯠꯄ ꯃꯤꯗꯥ ꯑꯗꯨꯅꯤ ꯅꯣꯡꯃ ꯊꯕꯛ ꯆꯠꯂꯒ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯦꯞꯊꯣꯛꯏ ꯊꯕꯛ ꯆꯠꯇꯕ ꯃꯇꯝꯗꯅ ꯐꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯨꯝꯒꯤ ꯊꯕꯛꯇꯨ ꯃꯅꯥ ꯑꯝꯇ ꯌꯥꯎꯗꯦ ꯃꯆꯥꯅꯨꯄꯤꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯏ ꯅꯨꯄꯤ ꯊꯤꯜꯂꯝꯗꯥꯏ ꯃꯇꯝꯗꯨꯗ ꯊꯣꯏꯖꯥꯎ ꯃꯃꯥꯕꯨ ꯇꯨꯃꯤꯟ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯦꯜ ꯈꯤꯇ ꯄꯤꯔꯣ ꯍꯣꯔꯦꯟ ꯅꯃꯧ ꯅꯨꯄꯤꯗ ꯄꯤꯅꯕ ꯉꯔꯥꯡꯒꯤ ꯁꯦꯜꯗꯨꯗꯤ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯒꯦ ꯊꯣꯏꯖꯥꯎ ꯑꯁ ꯑꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯉꯔꯥꯡ ꯅꯩꯕ ꯏꯇꯥꯎ ꯊꯦꯕꯗ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯅꯃꯧ ꯅꯨꯄꯤꯅ ꯁꯦꯠꯅꯕ ꯐꯤ ꯅꯨꯡ ꯂꯩꯍꯟꯕꯗ ꯂꯤꯛꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕ ꯇꯝꯃꯨꯅꯦ ꯅꯪꯕꯨ ꯁꯦꯁꯦ ꯉꯁꯥꯏ ꯃꯧꯒꯤ ꯐꯤ ꯐꯨꯔꯤꯠ ꯂꯩꯕꯗ ꯂꯦꯝꯍꯧꯕꯅꯤ ꯁꯤꯗꯒꯤꯗꯤ ꯁꯦꯜ ꯍꯥꯏꯔꯛꯂꯅꯨꯀꯣ ꯃꯃꯥꯅ ꯁꯦꯜ ꯄꯤꯔꯛꯂꯕꯅꯤꯅ ꯊꯣꯏꯖꯥꯎ ꯍꯔꯥꯎꯅ ꯍꯥꯏꯔꯔꯣꯏ ꯏꯃꯥ ꯁꯤ ꯑꯣꯏꯔꯗꯤ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯅꯤ ꯆꯦꯟꯕ ꯊꯤꯟꯕꯗꯨꯁꯨ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪꯅꯤ ꯍꯥꯏꯗꯨꯅ ꯍꯖꯥꯎ ꯂꯥꯡꯉꯤ ꯕꯤꯅꯥ ꯁꯅꯥꯃꯥꯗꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯗꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯊꯣꯔꯛꯂꯝꯗꯦ ꯅꯨꯄꯤ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯄꯗ ꯐꯅꯗꯤ ꯊꯦꯡꯂꯦ ꯃꯇꯝꯗꯨ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯪꯂꯦꯝ ꯃꯆꯥꯅꯨꯄꯥꯗ ꯉꯥꯡꯉꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯅꯪꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯤꯕꯁꯤꯕꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗ ꯀꯣꯏ ꯄꯥꯒꯤꯕꯣ ꯃꯁꯤ ꯌꯥꯗ ꯇꯧꯔꯤꯅꯤ ꯁꯅꯥꯗꯤ ꯋꯥ ꯉꯥꯡꯗꯦ ꯃꯕꯨꯡꯕꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯑꯋꯥꯕ ꯈꯪꯃꯟꯗꯕ ꯊꯣꯏꯖꯥꯎ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯆꯜꯑꯣꯏꯕꯤ ꯃꯥꯅꯗꯤ ꯊꯃꯣꯏ ꯌꯧꯅ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯤ ꯕꯤꯅꯥꯅ ꯀꯔꯤꯒꯤ ꯌꯥꯗꯕꯅꯣ ꯍꯥ ꯆꯦꯜꯂꯛꯄ ꯀꯥꯟꯗꯅ ꯀꯗꯥꯏꯗꯅꯣ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯔꯤꯕ ꯃꯆꯦꯅ ꯌꯣꯠꯅ ꯀꯟꯊꯔꯛꯄꯒꯤ ꯃꯃꯤ ꯍꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯊꯣꯏꯖꯥꯎ ꯁꯅꯥꯅ ꯏꯃꯥ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ ꯇꯨꯝꯃꯨꯔꯒꯦ ꯑꯗꯨꯕꯨ ꯇꯥꯆꯧ ꯑꯩꯅ ꯍꯥꯏꯗꯧꯗꯤ ꯌꯨꯝꯁꯤꯗ ꯏꯅꯝ ꯑꯣꯏꯅ ꯂꯥꯛꯇꯧꯔꯤꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒ ꯂꯣꯏꯅꯅ ꯇꯤꯟꯅꯔꯗꯤ ꯐꯩ ꯃꯗꯨ ꯅꯠꯇꯅ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯇꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯌꯥꯎꯅꯤꯡꯗꯕꯤ ꯑꯣꯏꯔꯝꯃꯗꯤ ꯅꯆꯜꯕꯨ ꯋꯥꯔꯧꯅꯨ ꯑꯩꯗꯤ ꯃꯥꯡꯖꯧꯅꯅ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤꯀꯣ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝ ꯂꯩꯕꯅꯤꯅ ꯅꯝꯕꯗꯨ ꯁꯅꯥ ꯃꯪꯂꯦꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕꯤ ꯑꯣꯏꯕꯗꯨꯅꯔ ꯂꯨꯍꯣꯡꯕ ꯌꯥꯡꯁꯤꯟꯁꯤ ꯍꯥꯏꯔꯛꯂꯤꯕꯗꯣ ꯃꯁꯤ ꯃꯥ ꯌꯨꯝꯗ ꯍꯜꯂꯒ ꯍꯥꯏꯔꯛꯀꯦꯅ ꯍꯥꯏꯕꯅꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯎ ꯋꯥ ꯂꯦꯞꯅꯁꯤ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯔꯤ ꯃꯇꯝꯁꯤ ꯊꯥ ꯐꯥꯕ ꯅꯠꯇꯦ ꯌꯨꯝꯁꯤꯅ ꯀꯨꯞꯄꯗ ꯉꯥꯏꯔꯤ ꯐꯛꯂꯥꯡ ꯋꯥꯏꯁꯨ ꯑꯃꯠꯇ ꯇꯩꯗ꯭ꯔꯤ ꯁꯦꯜꯁꯨ ꯂꯩꯇꯦ ꯋꯥꯈꯜ ꯌꯧꯃꯟꯗꯦꯗ ꯀꯨꯊꯣꯏꯖꯥꯎ ꯕꯖꯦ ꯊꯕꯛ ꯊꯣꯛꯂꯕꯗꯤ ꯊꯣꯛꯂꯕ ꯂꯥꯛꯆꯔꯅꯤꯗ ꯑꯩ ꯇꯨꯝꯃꯨꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯊꯣꯏꯖꯥꯎ ꯁꯅꯥꯅ ꯃꯆꯥꯅꯨꯄꯥ ꯑꯝꯇꯪ ꯄꯣꯛꯄꯅꯤ ꯍꯥꯏꯗꯅ ꯏꯃꯥꯁꯨ ꯍꯖꯥꯎ ꯌꯥꯝ ꯂꯥꯟ ꯃꯍꯨꯝ ꯄꯤꯛꯄ ꯑꯩꯈꯣꯏꯗꯤ ꯃꯍꯨꯝ ꯄꯤꯛꯄꯒꯤ ꯊꯕꯛ ꯇꯧꯗꯧ ꯑꯗꯨꯁꯨ ꯅꯠꯇꯦ ꯃꯍꯨꯝ ꯆꯥꯎ ꯃꯤꯒꯤ ꯃꯇꯧ ꯇꯝꯂꯒ ꯍꯌꯦꯡ ꯄꯨꯊꯗꯧ ꯃꯌꯥꯝꯗꯣ ꯈꯟꯖꯧ ꯏꯃꯥꯅ ꯄꯨꯝꯅꯃꯛ ꯇꯥꯔꯛꯇꯣꯏꯗꯣ ꯏꯃꯥꯒꯤ ꯀꯣꯛꯊꯛꯇꯅꯤꯀꯣ ꯁꯅꯥ ꯌꯥꯗꯗꯨꯅ ꯇꯧꯔꯤꯅꯤꯅꯦ ꯊꯧꯗꯣꯛ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯅꯨꯄꯤ ꯃꯌꯨꯝꯅꯒ ꯈꯔ ꯁꯥꯒꯩ ꯆꯥꯎꯕꯗꯨꯗ ꯏꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕꯅꯤ ꯃꯣꯏꯅ ꯎꯁꯤꯠꯈꯤꯗꯅ ꯇꯣꯛꯀꯅꯤ ꯍꯥꯏꯗꯅ ꯍꯣꯠꯅꯕꯤꯌꯨ ꯏꯃꯥ ꯇꯨꯝꯂꯨꯔꯒꯦ ꯅꯆꯥꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯁꯦꯜ ꯃꯌꯥꯝꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯛꯂꯅꯤ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇꯨ ꯌꯧꯔꯛꯂꯦ ꯃꯪꯂꯦꯝ ꯁꯥꯒꯩꯒꯤ ꯃꯌꯥꯝꯕ ꯑꯅꯤꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯋꯥ ꯂꯦꯞꯅꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯏ ꯃꯥꯏꯊꯣꯡ ꯏꯃꯛꯃꯛꯁꯤꯟꯅ ꯕꯤꯅꯥꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯃꯣꯏ ꯕꯖꯦ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤꯗꯤ ꯅꯍꯥꯟꯒꯤ ꯋꯥꯗꯨ ꯉꯁꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯂꯥꯛꯂꯤꯕ ꯄꯣꯏꯅꯨꯒꯤ 13ꯅꯤ ꯄꯥꯟꯕ ꯅꯨꯃꯤꯠꯁꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗ ꯂꯨꯍꯣꯡꯕ ꯍꯥꯏꯗꯅ ꯈꯟꯅꯔꯛꯏ ꯍꯧꯖꯤꯛꯅ ꯌꯥꯡꯒꯩꯅꯤ ꯑꯗꯨꯗꯤ ꯊꯥ ꯐꯥꯗ꯭ꯔꯦꯅꯦ ꯐꯥꯗ꯭ꯔꯦ ꯌꯨꯝꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ ꯍꯣꯏ ꯑꯩꯁꯨ ꯂꯩꯀꯥꯏꯗꯒꯤ ꯁꯦꯜ ꯈꯤꯇ ꯍꯪꯂꯨꯔꯣ ꯊꯥ ꯐꯥꯗꯕꯗꯨꯗ ꯁꯦꯜ ꯄꯥꯏꯕ ꯃꯤꯗꯒꯤ ꯃꯉꯥ ꯀꯥꯕꯤꯗ ꯁꯦꯜ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯙꯨꯝꯙꯥꯝꯗ ꯂꯨꯍꯣꯡꯂꯦ ꯅꯨꯄꯤ ꯃꯄꯥꯝꯗꯤ ꯈꯤꯇꯪ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯕꯅ ꯆꯤꯡꯌꯥ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯪꯂꯦꯝꯒꯤ ꯂꯝꯁꯤꯕꯨ ꯎꯁꯤꯠꯇꯕꯒꯨꯝꯁꯨ ꯇꯧꯏ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯄꯤꯌꯥꯏꯅꯨ ꯃꯧ ꯑꯅꯧꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯍꯧ ꯉꯟꯅ ꯍꯧꯗꯨꯅ ꯑꯌꯨꯛꯀꯤ ꯂꯥꯏꯗꯨꯛ ꯊꯥꯔꯝꯗꯦ ꯊꯦꯡꯂꯤꯈꯩ ꯍꯧꯒꯠꯂꯛꯂꯒ ꯂꯥꯏꯗꯨꯛ ꯊꯥꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤ ꯃꯧꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯅꯩ ꯃꯪꯂꯦꯝ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯄ ꯑꯃꯨꯛ ꯍꯧꯔꯝꯃꯤ ꯃꯃꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯑꯩ ꯆꯠꯇꯧꯔꯦꯅꯦ ꯕꯤꯅꯥ ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯀꯨꯝꯂꯛꯏ
Tare tare moi bazi. Kari hagi moi bazi. Imong laklabanina ayuk thabak chatpada kari su saba phangdrene ko. Ha khangdre da isu moi bazi. Aikhoina khalubaga mauna tawthorokpaga yam tayonai. Isa sanasu nongalamdai phawba phi sabanina hudokpasu nungaiti. Khangdi moi bazi. Yaw asuk thengba mawa nobi. Imana pokpudagi thengna jaraktri. Hadau malamaga phattabasidi wangang ningdi ko mama. Sak tokpaga makhoi ka da sangkhre. Imungi thabak manam ta yawdagai. Isa sanana phi su thengna sak yawsu maudagi nganna huba. Imungi thabak su mana loina tawba. Iraiba kini khandok la simoi basi. Khandok ni khandok sini. Ipa ipu sita. Nupi lawbu matamda. Yum koigadabi khalaga law haisi. Mitana tana narum hek yawradana. Aidi kaya hainade ko mama chalukike. Hoi hoi tawbagi budi hendi hinmalabani mausisu. Mina taknaba ngaidong natib. Mayum palakli basi. Angangoy na palakpa nati. Pumnamak ngamlani na palakli bani. Piyay nusa kay silamlaga makogi kada sang nagtuna isaw tawri mapuroy bata. Tada, noy mong sibu ay natrabadi jak thongbi na miyim talay trab ay laamdrabadi charahelaga sirambi sa niya. Jak thongbada kwang sinari. Iyum dalay bada su jak thongba sida su jak thongba si dawri ay. Kara hayo, nasan nupi dara kayno imadara ma. Hayge. Mau sibu minayra sinida ay nahiningidi. Sauro nusi, ay tabag sa toy jak thong wisinaba tawro. Hoi, ado ngarang lay thau do loy thokre amukta lero aidi thau ngawradi saningdi. Hoi, layragi. Chak tokpaga thoijaw madi thabak chatlini haiduna satkre. Piyai nu masu chak tokpaga makhogi kada sangkre jagungga singma yaramda khai. Sana masinda murum sonduna loisili thabak singto. Chak thongadi toina yaraba sinida. Chak tokpaga kada sangkrani. Makhogi kasibu hiramani mukta thokpra khangdi. Thabak se wisinminaba yari potneba. Madi jak tokpaga thabak loi. Aidi loiba naidi phi muksa doineba. Hingminaba dok wadorida sel paibi nupisidi. Bina sanglaktun haire. Nanamadi kadaida muk satkre. Hira thokpamda sangkre ima yam hanglakano migi wa. Ima tawragi thabak se phi sajarona. Hana thabak manamta yaramdaba ima nang sinamong lakpadagi imungi thabak pumba yarene ko. Masigidamakta oire ko. Mama mapa oibana koina nasapi ba pokningli basidi. Tumi layro imagi sana. Ima tawragi nakut hamdok nasa aduga ne nathau tawzaru. Hoi ima leisabi masa phagalakpada ngairi banina loisin hawro khuzam sidi haidu amagi ai. Sak thongba tanduna nasinaba hawrakli piyai. Yu thaklamdaba thoijaw masu nupi hek thibadagi yu thaktuna imung manin naiba hawrakli. Ayuktu mapuroiba thabak chatlamdai aduda makhon kadu yam tapna haire. Tada ay puk yam nungaiti. Sanada chakra thong wairam. Hoi hairam ki. Fazana potharo nang. Nasangam de hairaga imungi thabak amuk tawruni ko. Sana layrisin mana tawzani. Hoi tada. Thoijaw masanu pina phi saribadugi manakta sangsilaklaga haire. Sana nanama mabuk nungaiti hayubani. Chak to khara thonglu nang. Khumde sana magi phi sapam thokpa adum saduna lay. Mabungdi hairamlaga adum thokre. Hapta amada kayarak nagi khaliza masiki nupise. Inama kauramudagi kaungning tabam yawi. Nari haisinaraga horenya sanglakpadana magi nupaga thokrani kaithelda. Nungtigi kaithel tho isibu kari thabakpu leibasa. Kaidawri amuk sana inama masang amhaude jakto ai thongwan hairam migi sendoidi hangchit oiramni pidoba. Mani nang phi saro ima thonglagi saktuna. Ima aidi aikoi mungda satnariba maung matawse yam hainade. Mau amagi mathau tawdaba. Imana ngangdabase ai yam sauninggi ko. Luhongba thani pharak tawri yumsida ahong amta lakti. Nongmagi sengyam tonsilakpa natana. Ima loina khangi sana. Ima su ngangoi yawna ngangjin. Masa matomta khangjarabra yenge haidan. Khanglani matomta. Ado ima nongma inamana hairiba. Moyadadi irugaluzadana chak thongi. Mapu leirasu. Oh, adona nidana. Mana sida thabak tawbada samsa tawrisidi. Yam hangoi aidima nahangin sangduda mazigi sangtengkota sam asangbam su yawram. Mazidi madu urubadagi chakamta sakhetri. Pukto tuk lawe haidan. Khangdre da sana imasu asumna nongmagi mosilagani haiba imadini nongmuta ninglude. Nachanu pasisu yam nokningi aidi. Mana tawza sarise masama domda khantha zadra khangdene.
ꯍꯟꯗꯛꯀ ꯌꯨ ꯊꯛꯆꯤꯜꯂꯒ ꯍꯦꯛ ꯂꯥꯛꯑꯕ ꯑꯩꯗꯤ ꯈꯠꯅꯅꯤꯀꯣ ꯏꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯈꯤꯁꯤ ꯍꯥꯏꯅꯣ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯏꯃꯥ ꯆꯥꯛ ꯊꯣꯡꯂꯨꯔꯒꯦ ꯁꯅꯥ ꯃꯄꯨꯔꯣꯏꯕꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯆꯥꯅꯨꯄꯤꯅ ꯉꯥꯡꯕ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯅ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯄꯒ ꯇꯨꯃꯤꯟ ꯇꯝꯃꯤ ꯄꯤꯌꯥꯏ ꯊꯣꯏꯖꯥꯎ ꯁꯥꯎꯅ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯩꯅ ꯅꯨꯡꯁꯤ ꯁꯨꯝ ꯇꯧꯕꯁꯤꯗ ꯌꯥꯝꯅ ꯋꯥꯡꯂꯤꯅꯤ ꯉꯁꯤꯗꯤ ꯈꯪꯍꯟꯕ ꯇꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯟꯅꯨꯄꯤꯕꯨ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯛꯏ ꯐꯤ ꯁꯥꯐꯝꯗꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯔꯕꯅ ꯁꯅꯥ ꯃꯕꯨꯡꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯌꯥꯗ꯭ꯔꯕꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯊꯠ ꯊꯣꯏꯖꯥꯎ ꯁꯥꯎꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯅꯨꯡꯁꯤꯅ ꯇꯧꯕꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯅꯦ ꯅꯪ ꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯃꯕꯨꯡꯗ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯑꯣ ꯇꯥꯆꯧꯅ ꯇꯧꯔꯤꯗꯨꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕꯒꯤꯔ ꯑꯩꯁꯦ ꯑꯗꯨ ꯍꯣꯡꯂꯛꯀꯅꯤ ꯍꯥꯏꯕ ꯅꯣꯡꯃꯇ ꯈꯜꯂꯨꯗꯦ ꯏꯁ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯅꯅꯝꯃꯅ ꯄꯥꯎ ꯇꯝꯃꯤ ꯁꯤꯅꯤꯅꯦ ꯑꯩꯉꯣꯟꯗ ꯇꯝꯗꯦꯀꯣ ꯅꯅꯝꯃꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯇꯝꯗꯦ ꯑꯗꯨꯒꯨꯝꯕ ꯅꯕꯨꯛ ꯐꯠꯇꯕꯗꯣ ꯇꯧꯅꯨ ꯃꯤ ꯇꯤꯟꯅꯕ ꯌꯥꯏ ꯃꯪꯂꯦꯝ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯊꯣꯏꯖꯥꯎ ꯅꯪꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯍꯥ ꯅꯪꯅ ꯏꯃꯨꯡꯁꯤ ꯇꯧꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣꯕ ꯌꯥꯔꯦꯗ ꯕꯥꯖꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯏꯃꯨꯡꯁꯤ ꯇꯧꯔꯤꯁꯤꯡꯁꯦ ꯕꯤꯅꯥ ꯁꯥꯎꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯔꯒꯦꯕ ꯊꯣꯏꯖꯥꯎ ꯅꯪꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯅꯉꯣꯟꯗ ꯇꯧ ꯑꯃ ꯇꯧꯔꯦꯀꯣ ꯅꯪ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯕ ꯅꯣꯏꯅ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯁꯦꯔꯥꯅꯅ ꯈꯟꯕ ꯑꯣꯏꯔꯝꯅꯤ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯄꯤꯌꯥꯏꯅꯨ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯁꯤꯅ ꯃꯅꯤ ꯅꯥꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯊꯣꯛꯍꯟꯕ ꯇꯥꯔꯅꯤ ꯀꯥꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯇꯥꯗ ꯑꯩ ꯏꯀꯥꯏꯌꯦꯕ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈ꯭ꯔꯦ ꯊꯣꯏꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯁꯥꯎꯕ ꯍꯦꯃꯟꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯏ ꯑꯁꯨꯛ ꯅꯨꯡꯁꯤ ꯂꯩꯇꯕ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯣꯏ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯪꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤ ꯑꯩꯕꯨ ꯃꯤꯅꯥꯏꯒꯨꯝ ꯎꯕ ꯋꯥꯍꯩ ꯋꯥꯉꯥꯡ ꯈꯨꯗꯤꯡ ꯑꯩꯇꯕꯨ ꯌꯦꯡꯁꯤꯟꯕ ꯑꯩꯁꯨ ꯇꯨꯃꯤꯟ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯁꯤꯗꯩꯗꯤ ꯁꯅꯥ ꯏꯇꯤꯛ ꯈꯪꯍꯟꯕ ꯇꯥꯔꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯃꯥꯒꯤ ꯃꯔꯨꯞ ꯆꯥꯔꯛꯇ꯭ꯔꯦ ꯃꯥꯅ ꯇꯥꯜꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯄꯨꯔꯛꯄ ꯅꯠꯇꯦ ꯄꯤꯁꯛ ꯄꯤꯛꯅ ꯑꯩꯅ ꯄꯨꯔꯛꯄꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯒꯤ ꯁꯝꯄꯥꯏꯗꯨꯅ ꯐꯤꯁꯥꯐꯝꯗꯒꯤ ꯆꯤꯡꯊꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯤꯡꯂꯤꯈꯩ ꯀꯥꯎꯕ ꯉꯝꯂꯔꯣꯏ ꯕꯤꯅꯥ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯛꯏ ꯇꯣꯛꯂꯣꯏ ꯃꯥꯒꯤ ꯁꯅꯥ ꯏꯃꯥ ꯅꯪꯁꯨ ꯃꯅꯦꯝ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯅꯪꯅ ꯉꯥꯡꯂꯝꯃꯗꯤ ꯑꯁꯨꯝꯅ ꯇꯧꯔꯝꯃꯣꯏ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯍꯥꯏꯕꯗꯨꯅꯗꯤ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯤ ꯃꯌꯥꯝꯒꯤ ꯃꯧꯒ ꯃꯥꯟꯅꯗꯦ ꯈꯪꯂꯕ꯭ꯔꯥ ꯃꯣꯏ ꯑꯅꯤꯃꯛ ꯀꯧꯔꯣꯏꯌꯦ ꯑꯩꯗꯤ ꯃꯤꯒꯤ ꯁꯦꯟꯗꯣꯏꯁꯨ ꯉꯝꯅꯕ ꯍꯨꯟꯅꯤ ꯑꯩꯅ ꯃꯣꯏꯒ ꯄꯨꯟꯅꯁꯨ ꯆꯥꯔꯣꯏ ꯏꯊꯟꯇ ꯇꯣꯉꯥꯟ ꯆꯥꯅꯤ ꯄꯤꯌꯥꯏꯅꯨ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯛꯏ ꯇꯞꯅ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯅꯆꯥꯅꯨꯄꯤꯅ ꯆꯥꯅꯤꯡ ꯆꯥꯁꯅꯨ ꯀꯩ ꯃꯋꯥ ꯂꯧꯗꯦ ꯇꯣꯉꯥꯟ ꯆꯥꯔꯗꯤ ꯊꯕꯛꯈꯩ ꯑꯩꯅ ꯇꯧꯔꯅꯤ ꯑꯗꯨꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯌꯨꯀꯣ ꯇꯥꯗ ꯍꯣꯏꯗ ꯅꯪꯅ ꯍꯥꯏꯕꯈꯩ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯂꯣꯏꯅ ꯑꯗꯨꯅꯦꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯂꯦ ꯃꯪꯂꯦꯝꯒꯤ ꯏꯃꯨꯡꯗꯣ ꯂꯥꯡꯕꯒꯤ ꯂꯥꯡꯕ ꯂꯥꯡꯂꯁꯅꯨ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯔꯦ ꯃꯆꯥꯅꯨꯄꯥꯅꯗꯤ ꯇꯣꯉꯥꯟ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯠꯂꯤ ꯑꯗꯨꯕꯨ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯅ ꯅꯝꯗꯨꯅ ꯄꯤꯖꯔꯝꯃꯤ ꯍꯥꯟꯅ ꯁꯥꯔꯝꯕ ꯐꯤꯒꯤ ꯆꯥꯡꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯁꯥꯔꯝꯃꯤ ꯁꯅꯥ ꯃꯤꯒꯤ ꯁꯦꯜꯗꯨꯗꯕꯨ ꯁꯤꯡꯕ ꯂꯣꯏꯈ꯭ꯔꯕꯗꯤ ꯈꯟꯗꯨꯅ ꯇꯦꯛ ꯇꯦꯛ ꯃꯆꯤꯠ ꯃꯥꯅ ꯌꯥꯎꯖꯕ ꯃꯔꯨꯞ ꯐꯪꯂꯛꯄꯒ ꯁꯤꯡꯈꯤꯕꯗ ꯐꯅꯗꯤ ꯌꯥꯝꯅ ꯁꯤꯡꯂꯦ ꯃꯪꯂꯦꯝ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯃꯃꯥ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯆꯥ ꯁꯅꯥꯁꯦ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯁꯤꯜꯂꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯇꯥꯆꯧ ꯏꯕꯣꯍꯜꯅꯁꯨ ꯑꯉꯥꯡꯗꯣ ꯃꯌꯥꯡ ꯌꯥꯝ ꯀꯪꯁꯤꯜꯂꯤ ꯐꯤ ꯁꯥꯕ ꯍꯟꯊꯍꯜꯂꯨ ꯍꯥꯏꯔꯛꯄꯅꯤ ꯃꯁꯥꯗ ꯍꯥꯏꯔꯁꯨ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯂꯣꯏꯔꯒ ꯍꯟꯊꯒꯦ ꯏꯄꯥꯆꯧ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯌꯥꯗꯦ ꯃꯣꯏ ꯕꯥꯁꯤ ꯑꯅꯤꯗꯨꯗꯤ ꯀꯝꯗꯧꯔꯤ ꯖꯥꯠꯅꯣ ꯀꯧꯗꯅ ꯉꯥꯡꯗꯅꯁꯨ ꯇꯧꯔꯛꯇꯦ ꯍꯟꯗꯛꯇꯤ ꯂꯩꯕꯁꯨ ꯄꯥꯛꯅ ꯎꯗꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯉꯥꯌꯧ ꯄꯨꯈ꯭ꯔꯤ ꯁꯤꯠꯅꯤꯅ ꯂꯩꯈꯤꯕ ꯅꯨꯃꯤꯠ 2-3 ꯁꯨꯔꯕꯅꯤ ꯃꯣꯏ ꯕꯥꯁꯤ ꯉꯥ ꯐꯥꯕꯕꯨ ꯅꯨꯃꯤꯠ 6 ꯆꯪꯕ ꯖꯥꯠꯂꯅꯦ ꯃꯃꯥ ꯃꯤꯒꯤ ꯆꯪꯗ꯭ꯔꯁꯨ ꯃꯣꯏꯒꯤꯗꯤ ꯆꯪꯉ ꯃꯥꯜꯂꯦ ꯃꯣꯏ ꯕꯥꯁꯤ ꯅꯍꯥꯟ ꯊꯣꯏꯖꯥꯎꯅ ꯄꯥꯏꯈꯤꯕ ꯑꯩꯒꯤ ꯊꯥꯡꯗꯨ ꯂꯧꯕ ꯆꯪꯂꯨꯕ ꯃꯣꯏꯒꯤ ꯆꯥꯛꯁꯪꯗ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯨꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯑꯩꯗꯤ ꯍꯟꯗꯣꯛꯀꯦ ꯇꯧꯔꯒ ꯊꯣꯛꯂꯛꯂꯤꯗꯅ ꯊꯥꯡꯒ ꯂꯧꯗꯕꯤ ꯃꯣꯠꯁꯨ ꯑꯈꯥꯛ ꯃꯣꯠꯈ꯭ꯔꯦ ꯃꯧꯅꯤꯅ ꯑꯁꯤꯕꯨ ꯀꯔꯝꯅ ꯅꯨꯄꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯝꯃꯤꯅꯣ ꯈꯪꯗꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯂꯨ ꯅꯥꯟꯗꯧꯅꯤ ꯃꯥꯗꯤ ꯆꯃꯣꯠꯅꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯏꯃꯧꯅꯤ ꯀꯥꯏꯅ ꯄꯨꯊꯣꯛꯄꯗꯤ ꯏꯀꯥꯏꯖꯩꯌꯦ ꯃꯃꯤꯠꯃꯛꯅ ꯅꯥꯔꯨꯝ ꯌꯧꯔꯦ ꯃꯕꯨꯛꯅ ꯁꯦꯞꯈꯤꯕꯁꯤꯅ ꯑꯐꯕꯅ ꯁꯥꯔꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ ꯁꯅꯥ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯧꯕ ꯆꯠꯈꯤꯕꯗꯨ ꯍꯜꯂꯛꯄꯗ ꯃꯅꯝꯃꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯗꯨꯅ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯪꯂꯦꯝꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯅꯥꯅ ꯁꯥꯎꯅ ꯆꯪꯂꯛꯂꯤꯕꯁꯤꯅ ꯁꯅꯥ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯂꯪꯗꯨ ꯃꯥꯡꯒꯣꯜꯗ ꯃꯈꯣꯜ ꯊꯣꯛꯅ ꯊꯝꯂꯒ
Ima, inamana phi lobidagi sel pukhi yima pam satpada aina phi kaknaga kaksina sin hairamaga. Nangi momon haidudi karigi pikriba selde. Phi sibu piyaynguna saraga piraktoiro. Yamana utpa tawramla male ima. Aina hairakpani, aina bagi hidak laigadabani, maiba kaunabani haidana, haizilamaga pukri. Yam sauningi ima. Handalakisan, ay lan tawki. Manglem. Karino aigi imung sina husik tawribasibu. Hanadi, ingna signa laibada manglem aigi imung hainaramdibani. Hausikna utpat tawbada maming sakhalat. Ay ikai na loiriko sakai yamadi laikai mamangda. Sanana, Bazi, tabak sunindrabanina utpat tawraga hingba taban. Adu natradi kadairagi sadawri. Bina, masa mamaw halaklaga sairagi khanduna laikri. Mathangi numitni. Thoisaw amadi piyaynu nupi mapamgi ngayok pukri sitba loiraduna halakli. Ngagadu asobaga purakti min hek yengbada atatu manba ngakta purai. Sagaygi makura maton singi pikraga makoygidi lemba phawba lemhawdri. Ngase pubiradi yaisu yaithokti tada. Yairun sanana yaijasani. Aduni pubiradi ko yaithokki haide. Nangki thokpa tumina tumlai moi thokpa tawjani. Tongan chanarasi bahairadi kamai tawba tada. Tongan charasu ngase kanana purakke. Aikhoina puraini kai. Adudi yairakpa taba moi yairaga pisaraksani. Chumi pisaraksani. Somda bina ngang-ngangdana ngado yai. Sanana karayduda ngado yainaba semlai. Binana pubiraklabani do haidana kada lengsinkre anidudi. Karino pamung asuk yam pamba nupi sibo. Khangdaba minadi hainadoin. Bina sina mau lakpadagi imung kaire haisya. Hanna kairamba oiramni edana. Mauna thabak suningladabu manemni sadana aina thabak suningdi mau phati haiba yagadraiba. Ima taningdriya yum sabaga masa luhongbaga sel manamta puthoraktene sahi taruk taret maranai talaklibadubu laikrakta namsingkrabra haibanida sindoi pubasu yaude. Ima nganglanu kaidorage tasawna sindoi hundrasu singma loidore hayeng marup mama phanglaga pungloi loire sigi khaluradi yam nungai wakhalse asuk wa khangdaba masasya imadi thengnajaraktrida saita. Ho tasawna hairiba magi daina sindoi khar hulisya aigida manamu tawroidrai ma haiba sindoi hulodoi oiradi yum gamta panjaroi ai sagai saubi nupisya yam suningdabroi ma nupi na pure dai magi sana ai su ipamgi sagai saukraponi kaino nanamagi ga hairabadi saruk ahum thokpagi manungda ama phawi yaude magidi sel paibana sajariba purokpa onpotna wayam ngangningdi. Aina si harisya awan pot yama pambagi wanati. Moi mapamgi misingdugi matawtuda haibani. Nupi aikhoidi awan pot na lepa yaba nati. Nupi aikhoigi magul awan potagi henna maru oiridi aikhoi isasini. Isa pharadi awan pot mathau tadi. Isa phattana awan pot yam puraga kaidawdoino. Nang aigumba ngakto oiramlabadi mauningolgi lan thokhidro sana. Mayam poklabadi ama yawi haibani. Aduni aikhoigisu. Yari yainaba semlamlabadi. Ima yehuragi phi sajarusa hoima thakragi matungni chairawbagi phi thinba matam yaurakle sel tangadaw matamda sel tandabida phamung konduna leirabanina matai manau anidu kana phuna khalai piainu hingsabi dawna lauduna aina nangi natin kaisu pangdabro ha aina chilamba sana ima ipana pirba sana kai duna nangna yawu maru khulibu natro aiwa sel to ko thabak subro ha nangna sel da haidu ba ingoda nang sunupani charaugi phi thinbagi lainaba sildi puthorappa yaigana yu thaklabanina nupa thokpa saduna thoijaw magi nupigi masinduda kupakna thajillaga nangi sana larido kairaga sel onthoklaga lei nongan madani numitta phawba sel ai sibu noi napana thamba minairo ha nangna aigi papal natiklo ha nangi papal natiklo nang asi haiduna sensilaklaga mapuroibaga phunai matai manau anidu sathina phunarakpada bina sanglaktuna khamdoklaga seire karino nakoi anina tawriba sibu ha karino ba nakoi anina tawri moong mataw sibu yum panbagi mataw raiba harawraga na mi uda kai pangha da harawba khanara kandana sagai leiri lekai leiri khangda kai khatnaba noi anina yum palakpadagi aigi imaise haigatuna satpa ngamdre ama namu bina nangi namong nupidudi yam ngamina ama namu bina nangi nasa namong dudi lamida su pangkatta khanai kaino moina tawridubo nangna takmi dabra aman harakami ba nakoy ani sibu angang ba saray ba ha
ยมบ้านหน่อยครั้งนั้นมีน่ะป่านในสายนะยมป่านมาดูน่ะดีโอ้ยไปยาเลยก็ยมป่านมาให้สิดีนุป่านนุปีอันนี้ด้วยตาทกตาสินตรงกันเลยก็ได้บันยังงมาข้าถังเมื่อกี้นายามบันน่ะเสียเสียมาคุยกี่ดีสุเลยบันน่ะติมาหน้ามันนี่นายนะอีมุงกวยเสียไอ้ตานิ่งเด็กก็น้อยอันนี้มักตานิ่งเด็กอีมาสุขังเงดเลยนะยาทกปีกเอ๊ะกะลีนุขังเงดฮะแต่ติกะลีนุบันนั่งน่ะขังสิถอยเจ้าอะดุสิตบันน้องน่ะตัวโดอุลกันน้ำมันน้ำปลาอ้อยใบคุยก็ขังลับละโอ้ขังเงยาเร่ทุกปีโครตาจะนิ่งเร่พายอะดูดีไอเนี่ยนักคุยอันนี้เนี่ยขันนะบะเอาว่าบัตรปะดะอะมุกขันนะไอเยังอะไรก็ขังกันบัตรเลยนะมังให้กันอีบัสิงเสียเฮ้มาคุยลูกหงบัดะอีดูอย่างเตี้ยเลยบัสิพองมวยหนุกวันขัดละกะอาสมภาษาตัวนั้นซาเกี่ยวกับตัวยิงไม่อยากไปยิงบีเดดนะหน่วยสัวหน่วยสุเนี่ยหน่วยเนี่ยถูกปะมาหน้ามันนี่นายนะอีมุงปุ่นเอาลูกหงบัดทำมังงะเผาพัดขัดหน้าบักเซ็งนะบักลองนะบักอีไก่โคไอไม่ทำบิซาอาศัยให้รำดุนทุรักลีบินะปีไอโนสุดกับสินหาวรีการรำบะมีย้อยเนี่ยมุสาวนิ่งลอยมาแต่มันเอาอันนี้มักสุนิ่งดับกี้สนาไก่ดุนซาร์ไก่เนี่ยสนาไลสิลักดับดกี้มาแต่มันเอาขัดหน้าบ่าวรักมารำซาดับดสุปังขัดตะขัดในมาคุยอันนี้ดีมีมังตุมังไนดันะไลไก่เกี่ยมาดิซาไก่กี่มีย้อยสิ่งละให้นารีมาคุยอันนี้อูบดามังกรโอยรอยนุมิจุปขัดหน้าดอกกี้ตัวรักเลยให้ดุนะสนางสิดีมากีพีกักลักทิลุรีพีโลบิดาฮัลลักปะดะไก่เทลดกี้งาโซบะมาสุไลเรมาป้ากับมาม่ากี้อินาพีอามากะฟริดอามากะสุไลเรมังเลมอิสานเลยปงาสิดีอุดมสาวครีดกูมาสิดีนูงมาดะซาบลอยบังมสนานกตุนะมาจีนงาให้บัดุดายายเรกะคราทำนะบะอโซบมาเลยรักปนิบาสิบินาสุนกตุนะให้เรปีบานะสิงบังมดะบะเซียนยามาสุอิสานุปีนะพี่สารกะมากียาวเซบมารุปนั้นลอยนะสิงครีเฮาจิกดีมาโอยนะไอ้นะให้นิ่งบะมาให้นะบดิเนี่ยอิสาปีบาพวกปะคักนะสาไกเลยพวกกระโดดนัดเตอิสาปีบาพวกเลยให้ดูนะมาป้ามาไม่คุยบุหันในยังบิดะบะมาคุยบุพวกกระดบกิสรุปเนี่ยอิสานิ่งวลอยนะพวกเสกมาไงคงนั่งนะปีบาให้ระกะนะสานุปากันนะมองนุปีกระโดฮันดักนงนิ่งสิดีอูเดเนี่ยสะทกลำได้ดะอาฮัลอยไปคุยดะสัตกระโดมาตรงวัดยังไงดะสัตลูกให้ใบตะบมวยนะนามงนะซาโดจะลำมันนี่มวยนะสัตนิ่งมาพัมดะสากายสาวนี่ยามุกเซบันสากายถกดกก็มาทกลำมันนี่อดูนะจะหนีบ่อยรำกันสนานบาจีงาซิเซมบิโรไอทงนับมารีมาปังเสียมาเกอิบานี่ยายจาระสนี่อดูกะอิมาอิบานี่สังอุระเกมาใส่ดีห้องหางบุรำบินานะเสร็จตัวเลยฮาราอุบดะห้องลวนบะเการมีอรำกันไม่เบ็มมวยเลยจริงไงสังดูระกะสนามังเลยแต่นะมุกไตนะบินสังหุ่นละอุยาบะจัดนะเตโกมวยฮัลลักละกะปีระสูลูกข้างปีรักลีระให้รักกันนี่อดูนี่มางานุบักทับจิลละกะอดูทำคิสิฮัลลักละกะพัฒนาให้บีระกะลอยมังเลมยายอิสาสนานะให้ริสิสุมาอสมนังยากิมาตุงงาดูทงบุทักไปลอยเรสนะยายนะบดูนะมาสานุปีนะซักทีริงไงมานะยายรักเลยซักตกปะกะสนะเล็มตัวดูไประกะงาถึงเบลัยทงดูเหตุการณ์สิลักปะกะนะเฮบกิมาคุลตาบดูดะมาสาดูสวยลาวิสนะทางจิลลมาคงดูทางดูรักละกะมาป้าดะกวรีปะขัดนะบาจีองตะลาอบาจีมังเลมปะขัดนะเสียนโทรอีอดูกะหังเลยใครดูรักินีปากิสนะบาจีถ้าสวยกิกาสิมีนะเฮบกิมาคุลตายฮะอีปากสังละกะยิงสิปีนาสุอิมุงดะกีทกลักตุนันแหละมาป้ามาซากิตุงดะเลมตนกีไม่ดีดูครสาวนั่นเลยขัดละกะสังเลยนะเฮบกิมาคุลตารีบดมดะมาซามามงกีการมดะนะเฮบดูซุมมาคุลฮารักบดูดะมังเลมนะเกาอีมาซานุปาถุยเจ้ายามนะตับนะเฮดูนะคุมเลยบาจีอูเรฮาสิกตีมาซานุปานะพมุงดะมายังอีกังดูนะตาดูนะเลยรีบดูบินะมาซากิมานักแต่สังสิละกะหังเลยมาดีไอ้เกี่ยน้าบลายยังนะบ่มาปามตะกี้เสียลูกะอาไม่บ่เการะกะหลักกันให้รำละกะโทคีบตะกี้หันสิลักจีบะก็ยังคุยระบสักคีบนะนมิดนี่หุ่นนี่สุรมณีบะมังเลมนะมากินุปานะอาศัยบกุมพมุงสิเดตาดูนะนาดูนะเลวระกะมานะมาปามตะนงไงนะเลยทกลีบะนี่ขังเดบะสิน่าสร้างงำจบดีเการะปะสุยายนังสุถุยเจ้าน้อยนะตัวภาษาบะมาอีปาดิมิเสียมนายก็ถุยเจ้าสัตนาบยาบสูอามัดตะตัวรักดีจ้าดบกจัดบสูงำจีคนเจ้าสูมาคุลทุยาจีบสิฮัตุนกูบสูงำจีสนานะยาเรสิฮาวครีบาซีอิมาจากเลวบันิสับพูดะไอทีรัก
ꯑꯗꯨꯒ ꯊꯨꯝ ꯇꯣꯠꯂꯒ ꯉꯥ ꯑꯌꯥꯏꯕꯁꯤꯒ ꯄꯤꯖꯁꯤ ꯇꯥꯆꯧꯁꯦ ꯃꯁꯥꯁꯦ ꯌꯥꯝ ꯁꯣꯜ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯂꯧꯔꯛꯑꯣ ꯁꯅꯥ ꯆꯥꯛꯇꯣ ꯑꯁꯨꯝꯅ ꯁꯅꯥꯅ ꯆꯥꯛ ꯂꯧꯔꯨꯔꯒ ꯉꯥ ꯑꯌꯥꯏꯕꯗꯨꯒ ꯇꯧꯔꯒ ꯊꯣꯏꯖꯥꯎꯗꯨ ꯆꯥꯛ ꯈꯔꯗꯤ ꯆꯥꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯄꯥꯎ ꯑꯃꯁꯨ ꯇꯥꯔꯛꯂꯦ ꯄꯤꯌꯥꯏꯅꯨ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯍꯥꯛ ꯊꯛꯇ ꯏꯃꯨꯡꯁꯦ ꯁꯦꯜꯅ ꯈ꯭ꯋꯥꯡꯁꯨ ꯀꯣꯏꯕ ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄꯗꯒ ꯃꯌꯨꯝ ꯄꯥꯟꯊꯣꯛꯄ ꯑꯩꯅꯦ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯃꯁꯝꯗꯨ ꯐꯣꯏꯔꯨꯅꯤꯀꯣ ꯁꯅꯥꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯣ ꯅꯅꯝꯃ ꯐꯖꯕꯤꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯌꯦ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯧꯔꯤꯕꯅꯣ ꯏꯅꯝꯃꯃꯥꯁꯨ ꯋꯥꯈꯜ ꯌꯥꯎꯃꯟꯗꯦꯗ ꯑꯣꯟꯊꯣꯛꯅ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯏꯃꯨꯡ ꯀꯣꯏꯒꯗꯕꯤ ꯂꯥꯏꯔꯕꯤ ꯏꯃꯧ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯐꯛꯂꯥꯡꯗ ꯉꯥꯗꯨꯅ ꯊꯣꯔꯛꯂꯒ ꯊꯣꯏꯖꯥꯎꯅ ꯏꯃꯥ ꯀꯅꯥꯅ ꯍꯥꯏꯔꯛꯏꯅꯣ ꯀꯅꯥꯅ ꯍꯥꯏꯔꯛꯄ ꯑꯣꯏꯔꯨꯅꯦꯒꯦ ꯃꯃꯥꯗꯣ ꯑꯩꯒ ꯊꯦꯡꯅꯩ ꯀꯩꯊꯦꯜ ꯃꯆꯥꯗ ꯑꯗꯨꯗ ꯌꯥꯝ ꯏꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯖꯥꯎ ꯂꯦꯛꯊꯗꯨꯅ ꯇꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯨꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯩ ꯏꯁꯤꯡ ꯊꯥꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯂꯤ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯟꯊꯗꯧꯔꯤꯒꯦ ꯍꯌꯦꯡꯃꯛ ꯏꯃꯥ ꯃꯧꯊꯤꯒꯦ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯑꯃ ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯗꯣ ꯆꯥꯛꯍꯟꯒꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯍꯟꯒꯦ ꯃꯥ ꯍꯣꯏ ꯏꯃꯥ ꯆꯥꯛꯍꯟꯁꯤ ꯃꯥ ꯑꯩꯅ ꯊꯥꯖꯔꯨꯔꯤꯁꯤꯒ ꯏꯃꯥ ꯑꯩ ꯊꯋꯥꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯉꯥꯟꯕꯒ ꯕꯤꯅꯥ ꯃꯃꯧ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ ꯅꯨꯃꯤꯠ 6-4 ꯆꯪꯅ ꯊꯤꯔꯕ ꯃꯇꯨꯡ ꯃꯥꯅ ꯄꯥꯝꯖꯕ ꯃꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯕꯤ ꯑꯃ ꯐꯪꯂꯝꯃꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯋꯥꯕꯅ ꯄꯤꯛ ꯊꯜꯂꯝꯕ ꯏꯃꯨꯡꯗꯨ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯃꯅꯤꯜ ꯑꯃꯠꯇ ꯊꯣꯛꯇꯅ ꯅꯨꯡꯉꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯖꯕꯤ ꯁꯨꯅꯤꯡꯗꯕꯤ ꯄꯤꯌꯥꯏꯅꯨ ꯃꯥꯅ ꯑꯅꯤꯔꯛ ꯁꯨꯅ ꯃꯌꯨꯝ ꯄꯥꯜꯂꯨꯕꯗꯨꯗꯁꯨ ꯆꯟꯅꯗ꯭ꯔꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤ ꯀꯞꯇꯨꯅ ꯊꯣꯏꯖꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯎꯔꯛꯏ ꯃꯈꯣꯏ ꯃꯉꯥꯅ ꯅꯣꯛꯅ ꯈꯦꯅ ꯂꯩꯔꯤꯕꯗꯨ ꯈꯜꯂꯛꯏ ꯉꯁꯤꯗ ꯄꯤꯌꯥꯏꯅꯨ ꯑꯩꯅ ꯃꯧ ꯑꯃꯒꯤ ꯊꯧꯗꯥꯡꯗꯣ ꯄꯥꯡꯊꯣꯛꯆꯔꯝꯂꯕꯗꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯅꯣꯛꯂꯤꯕꯁꯦ ꯑꯩꯒ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯝꯒꯗꯕꯅꯤꯀꯣ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯟꯈ꯭ꯔꯕꯅꯣ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜꯅ ꯃꯍꯥꯛ ꯊꯥꯔꯨꯕꯗ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯦ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯃꯧꯑꯣꯏꯕꯤꯁꯤꯡ ꯑꯩꯅ ꯉꯁꯤ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕꯗꯤ ꯃꯤꯒꯤ ꯂꯩꯇꯕꯗꯨ ꯎꯗꯅ ꯌꯨꯝ ꯄꯥꯜꯂꯨꯅꯨꯀꯣ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯄꯥꯝꯗꯨꯅ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧ ꯑꯃꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯗꯣ ꯀꯥꯏꯗꯅ ꯆꯠꯄꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯅꯨꯡꯁꯤꯒꯅꯤ ꯑꯩꯗꯤ ꯃꯧ ꯑꯃꯒꯤ ꯁꯗꯥꯔꯣꯟꯗꯣ ꯆꯠꯍꯧꯗ꯭ꯔꯤ ꯑꯗꯨꯅ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯍꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯃꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ ꯄꯤꯌꯥꯏꯅꯨ